ꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯝ ꯑꯉꯣꯝꯅ ꯇꯔꯥꯝ ꯅꯣꯛꯆꯩ ꯉꯁꯤ ꯄꯥꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯕ ꯃꯔꯨꯞ ꯑꯍꯨꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯥꯏꯇꯔꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯍꯥꯏꯅꯕ ꯂꯩ ꯃꯔꯨꯞ ꯑꯍꯨꯝ ꯍꯥꯏꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅ ꯏꯃꯥ ꯏꯄꯥꯗ ꯍꯥꯏꯗꯕ ꯇꯝꯊꯣꯛꯇꯕ ꯋꯥꯔꯤ ꯈꯨꯗꯤꯡ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯂꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯈꯨꯜ ꯑꯃꯗꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯅꯨꯄꯥ ꯑꯍꯨꯝ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯒꯨꯟ ꯅꯤꯡꯊꯤꯅ ꯈꯪꯅꯤ ꯃꯤꯑꯣꯏꯕꯅꯤ ꯇꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯁꯥꯎꯅꯗꯕ ꯇꯧꯗꯦ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯔꯝꯃꯤ ꯈꯠꯅꯔꯝꯃꯤ ꯑꯃꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯂꯣꯏꯅ ꯑꯣꯏꯕꯅ ꯋꯥꯔꯤ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯕꯁꯨ ꯉꯝꯅꯗꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡꯗꯤ ꯆꯥꯎꯕ ꯊꯧꯕ ꯑꯃꯗꯤ ꯂꯨꯈꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯑꯣꯡ ꯁꯕꯥꯡ ꯀꯨꯆꯨ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯥꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯔꯝꯆꯠ ꯑꯗꯨꯅꯤ ꯊꯧꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯈꯔ ꯋꯥꯡꯔꯞ ꯑꯣꯏꯔꯝꯃꯤ ꯃꯁꯥ ꯄꯥꯔꯒ ꯀꯨꯆꯨ ꯈꯔ ꯉꯧꯕ ꯃꯤꯗꯥꯅꯤ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯐꯖꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯕ ꯃꯥꯅ ꯈꯔ ꯅꯦꯝꯃꯤ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨꯗꯤ ꯃꯥ ꯌꯥꯝꯅ ꯐꯩ ꯑꯃꯗꯤ ꯂꯨꯈꯣꯏ ꯑꯁꯤꯅ ꯀꯨꯆꯨ ꯈꯔ ꯃꯛꯄ ꯃꯁꯝ ꯈꯔ ꯈꯣꯏꯔꯞ ꯇꯧꯕ ꯄꯥꯈꯪ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯍꯧꯗꯣꯛꯏ ꯊꯕꯥ ꯑꯗꯨꯅ ꯑꯆꯧꯕꯧ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯅꯨꯃꯤꯠꯁꯦ ꯌꯧꯔꯦ ꯇꯨꯝꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯅꯦ ꯅꯪꯕꯣ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯃꯤꯠ ꯁꯤꯡꯉꯨꯅꯦ ꯅꯪꯕꯣ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯁꯨꯝꯅ ꯋꯥ ꯍꯥꯏꯔꯛꯂꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯥꯟ ꯂꯥꯛꯄꯒꯨꯝꯅ ꯍꯧꯗꯣꯔꯛꯏꯗꯨꯕꯣ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯦ ꯏꯃꯥꯒꯤ ꯃꯇꯧꯗꯣ ꯃꯤ ꯇꯨꯝꯕ ꯍꯧꯗꯣꯛꯄꯕꯨ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯣ ꯑꯩ ꯉꯥꯎꯔꯒ ꯆꯠꯂꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯉꯥꯎꯔꯣꯏ ꯏꯃꯥꯅ ꯇꯧꯔꯤꯗꯣ ꯇꯧꯃꯟꯗ꯭ꯔꯕꯅꯤ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯕ ꯁꯦ ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯨꯟꯅ ꯑꯃꯇ ꯇꯥꯎ ꯊꯕꯥ ꯃꯆꯥꯗ ꯋꯥ ꯈꯔ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝ ꯑꯗꯨꯗ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯗꯣ ꯊꯧꯕ ꯑꯗꯨꯅ ꯇꯞꯅ ꯂꯨꯝꯊꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯥꯗꯨꯝ ꯇꯥꯔꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯤꯃꯥ ꯁꯦꯡꯅ ꯍꯥꯏꯌꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯆꯥ ꯅꯨꯄꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯀꯩꯒꯤ ꯏꯃꯥꯅ ꯋꯥꯈꯜ ꯋꯥꯅꯤ ꯀꯩꯒꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯏꯃꯥꯗ ꯉꯥꯡꯉꯛꯄ꯭ꯔꯣ ꯀꯩꯒꯤꯅꯣꯕ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯋꯥ ꯑꯃ ꯉꯥꯡꯉꯤ ꯃꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯎꯕꯗ ꯃꯥꯅ ꯍꯥꯟꯅ ꯅꯨꯡꯉꯥꯏꯖꯗꯦ ꯊꯧꯕ ꯑꯗꯣ ꯃꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗꯩ ꯃꯃꯥ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯃꯈꯣꯏꯕꯨ ꯁꯦꯝꯃꯛꯄ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯗ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯊꯕꯥ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯑꯁꯨꯝꯅ ꯍꯦꯟꯅ ꯍꯪꯉꯛꯄꯗ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯄꯤ ꯏꯔꯥꯗꯨꯝ ꯆꯦꯜꯂꯤ ꯃꯆꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯏꯃꯥꯁꯤ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏꯅꯤ ꯑꯆꯧꯕ ꯌꯦꯡꯉꯨ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯣꯏꯅ ꯆꯥꯎꯔꯦ ꯅꯅꯥꯎ ꯑꯁꯤꯗꯤ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯪꯂꯩ ꯂꯩꯔꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯈꯔ ꯁꯨꯗꯨꯅ ꯑꯗꯨꯕꯨ ꯑꯆꯧꯕ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯅꯨꯄꯤ ꯊꯤꯔꯣꯕ ꯏꯃꯥ ꯃꯤꯅ ꯊꯤꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯌꯥꯝꯅ ꯋꯥꯏ ꯏꯃꯥ ꯊꯃꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯝꯕꯅ ꯏꯆꯥꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯦ ꯍꯥꯏꯗꯣꯔꯛꯂꯤꯕ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯊꯧꯕ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯃꯗꯨꯗꯤ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯅꯥꯎ ꯅꯨꯄꯥ ꯊꯣꯏꯕꯒꯤ ꯅꯨꯄꯤ ꯃꯥꯒꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯗ ꯆꯩꯔꯛꯏ ꯍꯥꯏꯕ ꯑꯗꯨꯅꯅꯤ ꯃꯃꯥ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯊꯧꯕ ꯃꯃꯥꯗ ꯌꯦꯡꯅ ꯋꯥ ꯃꯈꯥ ꯍꯥꯏꯔꯛꯂꯤ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥꯗ ꯃꯁꯤ ꯅꯥꯎꯁꯦꯛ ꯃꯥꯟꯕꯤꯗꯨꯅ ꯏꯃꯥꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯏꯅꯣꯕ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯀꯩꯁꯨ ꯍꯥꯏꯗꯕ꯭ꯔꯣ ꯏꯃꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯥꯗ ꯆꯩꯔꯒ ꯑꯁ ꯑꯩꯗꯤꯅꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦꯗ ꯑꯗꯨꯗꯤ ꯏꯃꯥ ꯑꯇꯣꯝꯕꯁꯦ ꯐꯨꯔꯒꯦ ꯏꯃꯥ
ꯏꯃꯥꯕꯨ ꯋꯥꯍꯟꯕꯒꯤ ꯐꯨꯕꯅ ꯀꯥꯟꯅꯔꯣꯏꯅꯦ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯧꯔꯥꯡꯅꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯗꯤꯅꯦ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯕꯨ ꯃꯈꯣꯏꯗ ꯀꯩ ꯑꯍꯦꯟꯕ ꯇꯧꯕꯤꯌꯨ ꯍꯥꯏꯈ꯭ꯔꯒꯦꯕ ꯈꯪꯗꯦ ꯂꯧꯊꯣꯛ ꯆꯥꯊꯣꯛꯄ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯔꯤꯕ ꯃꯧ ꯑꯁꯤꯅ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯑꯆꯧꯕ ꯏꯆꯥꯅꯤ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯁꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯁꯤꯅ ꯐꯔꯅꯤ ꯅꯪꯁꯨꯅꯦ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯅꯪꯒꯤ ꯑꯣꯏꯕ ꯌꯨꯝ ꯑꯃꯅꯦ ꯁꯥꯅꯕ ꯇꯧꯔꯣ ꯑꯔꯣꯏꯕꯗ ꯃꯥꯕꯨ ꯅꯨꯄꯤ ꯊꯤꯅꯕ ꯇꯥꯔꯛꯄ ꯋꯥꯐꯝꯁꯤꯗ ꯑꯣꯏꯔꯦ ꯊꯧꯕ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯤꯖꯔꯤꯕ ꯊꯕꯥ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯐꯅꯕꯅꯤ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯆꯍꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯑꯆꯧꯕ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯌꯨꯝ ꯃꯀꯩ ꯑꯃ ꯄꯥꯜꯍꯧꯔꯦ ꯉꯝꯅꯕꯁꯨ ꯍꯤꯡꯉꯤ ꯅꯪꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯗꯨꯅ ꯅꯣꯛꯅꯤꯡꯕ ꯑꯣꯏꯔꯗꯨꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯇꯨꯅ ꯅꯣꯛꯏ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯤꯔꯣ ꯏꯃꯥꯅ ꯇꯣꯏꯅ ꯅꯨꯄꯤ ꯃꯄꯥꯝ ꯆꯠꯂꯤꯕ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯨꯅ ꯂꯩꯕꯒꯤꯔ ꯅꯨꯄꯤꯅ ꯊꯤꯅ ꯉꯥꯡꯕꯤꯔꯤꯁꯦ ꯃꯇꯝ ꯆꯥꯗꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤꯅꯤ ꯍꯧꯖꯤꯛ ꯏꯅꯥꯎ ꯑꯁꯤ ꯋꯥꯔꯤꯕ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥ ꯁꯤꯎꯔꯒ ꯑꯩꯗꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯄꯥꯅꯤꯡꯗ꯭ꯔꯦ ꯋꯥꯗꯣ ꯍꯦꯛ ꯇꯥꯕꯗ ꯃꯃꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯦꯠ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯑꯗꯨꯒ ꯀꯩꯒꯤ ꯌꯨꯝ ꯄꯥꯅꯤꯡꯗꯕ ꯆꯍꯤ ꯌꯥꯝꯂꯕ ꯅꯪꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯅꯁꯥꯒ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯌꯨꯝꯁꯤꯗꯅꯦ ꯏꯃꯧ ꯑꯃ ꯄꯨꯔꯛꯄ ꯑꯩꯅ ꯄꯥꯝꯃꯤ ꯑꯆꯧꯕ ꯏꯃꯥꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯍꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯥ ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯛꯅꯤ ꯏꯃꯥ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯏꯃꯥꯅ ꯄꯨꯡꯁꯥꯎꯗ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯋꯥ ꯑꯃꯇ ꯍꯥꯏ ꯌꯥꯗꯦ ꯑꯗꯣ ꯑꯗꯥꯅꯤ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯌꯨꯝꯁꯤꯗꯅꯤ ꯏꯃꯧ ꯑꯃ ꯄꯨꯔꯛꯄ ꯍꯔꯥꯎ ꯂꯩꯕꯗꯨꯅꯤ ꯊꯕꯥ ꯃꯆꯥꯗ ꯋꯥ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯉꯥꯡꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯈꯤ ꯃꯃꯥꯒꯤ ꯃꯇꯧꯗ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯊꯧꯕꯗꯣ ꯊꯧꯕ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥ ꯀꯌꯥ ꯑꯗꯨꯅ ꯈꯜꯂꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯩꯍꯧꯏ ꯏꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯩꯕꯨ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕꯤ ꯑꯃꯠꯇ ꯊꯝꯗꯦ ꯄꯪꯂꯩ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯗ꯭ꯔꯥ ꯈꯪꯗꯦ ꯍꯣꯔꯦꯟꯗꯤ ꯋꯥꯐꯝ ꯑꯁꯤ ꯏꯇꯥꯎ ꯑꯅꯤꯗ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯇꯣꯝꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯊꯧꯕ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯊꯛꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯅ ꯊꯧꯕ ꯑꯗꯣ ꯃꯇꯥꯎ ꯆꯥꯎꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯇꯥꯡ ꯆꯥꯅ ꯂꯨꯈꯣꯏ ꯃꯥꯁꯨ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯍꯦꯛ ꯁꯨꯈ꯭ꯔꯕꯗ ꯀꯅꯥꯕꯨꯁꯨ ꯃꯋꯥ ꯂꯧꯗꯦ ꯃꯈꯣꯏꯅ ꯑꯀꯤꯕ ꯑꯃ ꯄꯣꯛꯇꯦ ꯃꯁꯥ ꯑꯗꯨꯗ ꯄꯥꯈꯪ ꯑꯔꯤꯕ ꯑꯍꯨꯝꯅ ꯈꯨꯟꯗꯤꯟꯅꯔꯕꯗ ꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯇꯧꯅꯕ ꯁꯦꯝ ꯁꯥꯏ ꯊꯧꯕ ꯃꯥꯅ ꯍꯥꯟꯅ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯕꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯂꯦꯞꯄꯒ ꯍꯦꯛꯇ ꯀꯥꯝꯊꯔꯛꯄꯤꯗꯣ ꯇꯧꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯧꯔꯣ ꯇꯥꯗꯧꯒꯤ ꯉꯥꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯑꯍꯣꯏꯅꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯅꯣꯛꯇꯨꯅ ꯂꯩ ꯃꯈꯣꯏꯒꯤ ꯃꯇꯧꯗ ꯁꯥꯎꯒꯦꯁꯨ ꯍꯦꯛ ꯉꯝꯗꯦ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕꯗꯣ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝ ꯆꯩꯒꯅꯤ ꯍꯥꯏ ꯊꯧꯕ ꯅꯌꯥꯗ ꯍꯤꯒꯠꯇꯨꯅ ꯂꯩꯗ ꯅꯪꯁꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯈꯔ ꯋꯥꯈꯜ ꯇꯥꯎꯅꯤ ꯅꯣꯏꯕꯣ ꯅꯣꯏ ꯑꯍꯨꯝ ꯑꯁꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ ꯊꯕꯛ ꯑꯃ ꯅꯦꯅꯥ ꯇꯥꯅ ꯂꯥꯡꯗꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯉꯥꯡ ꯑꯃ ꯊꯤꯗꯨꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯕ ꯐꯥꯒꯤ ꯅꯠꯇꯦ ꯑꯔꯥꯏꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯕꯗꯨꯗ ꯂꯥꯏꯅ ꯊꯣꯛꯄꯒꯤ ꯋꯥꯅꯤ ꯇꯔꯥꯏꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯌꯥꯝꯅ ꯂꯨꯏ ꯏꯃꯥ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯄꯪꯂꯩ ꯂꯩꯔꯤꯁꯦ ꯅꯨꯄꯥ ꯃꯥꯟꯖꯗꯦꯗ ꯊꯧꯕ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤꯗꯣ ꯅꯆꯤꯟꯗꯤ ꯑꯗꯨꯝ ꯇꯧꯅꯤꯅꯦ ꯅꯣꯏꯕꯣ ꯈꯪꯗꯦ ꯅꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅꯅꯦ ꯅꯇꯥꯎ ꯆꯥꯎꯕꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯅꯕ ꯇꯧꯔꯣ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕꯁꯦ ꯅꯨꯄꯤ ꯊꯤꯔꯒ ꯑꯃꯨꯛ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯥꯎꯕ ꯃꯃꯥꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯏꯃꯥꯒꯤ ꯋꯥꯆꯣꯏꯗꯣ ꯇꯧꯔꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯃꯇꯝ ꯈꯪꯅꯅꯦ ꯂꯣꯏ ꯇꯧꯅꯤ ꯀꯩꯁꯨ ꯋꯥꯒꯅꯨ ꯏꯃꯥ ꯑꯣꯍꯣ ꯏꯕꯨꯡꯉꯣ ꯃꯇꯝ ꯈꯪꯕ ꯅꯪꯅ ꯈꯪꯕ ꯃꯇꯝꯁꯦ ꯈꯪꯉꯤꯗ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯅꯪ ꯈꯛꯇꯅꯤ ꯅꯃꯥꯒ ꯅꯄꯥꯒ ꯑꯍꯜ ꯑꯣꯏꯔꯛꯂꯤꯕꯁꯤ ꯀꯩꯒꯤ ꯅꯪꯅ ꯎꯗꯦ ꯀꯩꯒꯤ ꯈꯪꯗꯦ ꯚꯥꯞ ꯇꯥꯎꯅꯦ ꯏꯃꯥꯒꯤ ꯆꯥꯎꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯆꯥꯁꯤꯡꯒꯤ ꯋꯥꯖꯕ ꯑꯁꯤ ꯍꯧꯅ ꯁꯥꯅꯤ
aduna wahai khara asi nushiduna macha oiba sibu phahaningduna wahai khara asi haibani sauba matau singdo phamduna lerambadagi punna hoguttuna mafam amada ngai koirusi haiduna chatnaba semsai masa singi matau aduda asuna hairakli chatlaba suni nganta nganta na halaknaba tauko langphang chatkanu chauba yumsida imali hauri haibasi ningsangu ko hoi haibagum makok adu nomami aduga chauba matawaninga loinana asikpa mafam amada sase hainaduna chatkhirami nakal amaromda sumangai taibang asida hingiba miyoi ngatani aduna awaba manadrabasu magi awaba amani mamangan na sena khaina khraba thoibi ado yumgi mangol masiduda lai phadabi khara saduna leiri hingnaba honari bani yumdom pok aduda matomta leirakpa hapta ani sure mahangna kanabu sukide mi paiba ma poktedo adubu ngasi asini mapana lang phai chatkibadagi halakani haina taklambado mapabuni mahangna kharangna ngairiba ngasaide tawriba thabak aduda amu mabukning changdre thongalomda amu yeng cheptha yengbada mapagi maikei thoibi mapukning aduda soli asumna ekhoi babadabo halaktriba hauzik phawba yoroktriba sibo aidi mabu ngaibada waredo baba nangbu haloba ai paba yam ningsingi baba nangbu halo pukning asi leitadreba thoibi mabukning aduda mapa tabuni mana sonduna leiriba asi mana sumna asuknung janana leiringai luna chana tinesabi matai be mathagoyado thongalongdai songduna chengjalai adabu mahak urami awaba khuding kawi matagi matau ubana thoibi nokmi dauduna leirami haina haujikti thagoyendusu magi manakte leplari thagoi mata thoibi da munna yingduna itai be mathoibi nangse karamba khuyum laina sayorakpano khangde inthokna hai singkhre sak chunaga ningthiriba ita ngaikho aina haibadi ita nangse lesabini nongmata so harau ekhoida mai koiro adu sunati yumsida yumburimbi amagom lengdana leimi aitana na khoida lai masibu kaino haiba aise ikaiba ma yauri masigi khagnati nongmata aina lakpada nakhut hangduna leiramba yaude haiba thabakta suduna leirami thoibi mata thagoi magi mato ngangliba wa mayam aduda taraga noktaba ngamdre makhol thokna no I thoibi aduga nokpado thingzanduna asuna hairaki chap manadro haiba khoinong nangbo aina buna khoida lae nangna boy khoida lae chap mane khulle kai sida aise nangna tana kana ama loina tinage haibanida hoita masi khakta nate yumsida aina tana kana leiribage yumse thadoktuna chatpa nungaitana tawbanida natrabadi aibuna khoida laktabrane ithanta leire khut asina kaisu tawdana panglei leibado yamna wai haiba aidi tumbada amuk toiba aduna thabak ama tawradi tupningbadu safarido adunani aina tawrise tawningdana tawbanati khoino khangzarido thoibi nagon aina nang ai loina tinarakpa ngasi ngarang natedo ita chimbaldana aibu summiba thamoi nungdana wakhalama khanduna tawriba aina loina uzare nangnabu thabak surabadi akaiba leite nangondagi taret kisen aina lokthok sungaidana ita natrado natli ita nangaidi amatani thagoi lesabi macha anido asi hainaduna amu punna nui amana amagi pukchil khangnarabani thoibi tapna makha tarai ngasini do ita aikhoi pabana yumda halakani haibado aise mana halakpa ngairibani aduna paba ngaiba oina singju sasita aduga pabana ngamuk puraklani nangisu saruk pujakhogo haima asing mara khoino aidi kawridana nahangai nungaida yawa adu tabada ai hakti khoino kadai singju sunaba pose puthoraklo harau lesabi anido asumna hainaduna singju sasi haiduna hektamak tharang tawi mangolada thaduna leiriba kauna phak aduda leiri makhoi anido onthokna luna tina khraba lesabi ani makhoi ani se
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯧꯅꯗꯨꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯅ ꯃꯄꯥ ꯇꯣꯃꯥꯜ ꯑꯗꯨ ꯍꯜꯂꯛꯂꯦ꯫ ꯃꯆꯥꯕꯨ ꯎꯕꯗ ꯍꯔꯥꯎꯖꯕ ꯑꯃꯨꯛ ꯇꯣꯏꯕ ꯊꯣꯏꯕꯤ ꯑꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯍꯔꯥꯎꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯖꯩ꯫ ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯄꯥꯕꯨ ꯌꯦꯡꯅ "ꯕꯥꯕꯥ, ꯑꯩ ꯅꯪ ꯍꯜꯂꯛꯄ ꯉꯁꯥꯏꯗꯩ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯑꯩꯈꯣꯏ ꯕꯥꯕꯥ ꯍꯜꯂꯛꯂꯦ, ꯅꯨꯡꯉꯥꯏꯖꯩ" ꯍꯥꯏꯅ ꯏꯃꯨꯡꯗꯨꯗꯒꯤ ꯊꯥꯒꯣꯏ ꯑꯗꯣ ꯊꯣꯔꯛꯇꯨꯅ ꯃꯌꯣꯛ ꯄꯤꯔꯝꯃꯤ꯫ ꯆꯠꯅꯕꯤꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯪꯒꯣꯜꯂꯣꯝꯗ ꯂꯥꯛꯇꯨꯅ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯛ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤ꯫ "ꯏꯆꯥ ꯊꯥꯒꯣꯏꯁꯨ ꯂꯩꯔꯝꯃꯤꯗꯅ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯄꯥꯕꯅ ꯏꯆꯥꯒꯤ ꯌꯥꯎꯅ ꯉꯥꯃꯣꯛ ꯑꯃꯗꯤ ꯐꯤ ꯂꯩꯔꯛꯏꯌꯦ" ꯍꯔꯥꯎꯖꯩ ꯌꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯒꯣꯏ ꯑꯗꯣ꯫ ꯑꯃꯔꯣꯝꯗ ꯊꯥꯒꯣꯏ ꯑꯁꯤꯅ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯄꯥ ꯑꯃꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯁꯤ ꯃꯍꯥꯛ ꯐꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯈꯤꯗꯨꯅ ꯊꯥꯒꯣꯏ ꯃꯥꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯍꯣꯡꯈꯤꯕ ꯃꯇꯧ ꯑꯗꯣ ꯀꯅꯥ ꯑꯃꯅ ꯈꯪꯗ ꯎꯗ꯭ꯔꯕꯁꯨ ꯊꯣꯏꯕꯤ ꯃꯥꯅ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯇꯥꯕꯨ ꯌꯦꯡꯅ "ꯀꯩꯗꯧꯔꯒꯦ ꯏꯇꯥ, ꯅꯪꯅ ꯀꯞꯄꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ, ꯆꯞ ꯃꯥꯟꯅꯩꯌꯦ꯫ ꯑꯩꯒꯤ ꯄꯥꯕ ꯑꯁꯤ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯅꯤ꯫ ꯅꯪꯒꯤ ꯏꯃꯥꯁꯨ ꯑꯩꯒꯤꯁꯨ ꯏꯃꯥꯅꯤ꯫ ꯅꯪ ꯑꯩꯁꯦ ꯑꯃꯠꯇꯅꯤ꯫ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯊꯥꯒꯣꯏ꯫ ꯊꯣꯏꯕꯤ, ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯒꯤꯁꯨ ꯏꯄꯥ ꯂꯩꯔꯝꯂꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ." "ꯏꯁ, ꯑꯣꯟꯊꯣꯛꯏꯗ ꯅꯪꯁꯦ ꯊꯥꯒꯣꯏ꯫ ꯑꯉꯥꯡ ꯃꯆꯥꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯪꯅ ꯁꯨꯝ ꯇꯧꯕꯁꯦ꯫ ꯇꯣꯛꯎꯕ ꯊꯥꯒꯣꯏ ꯅꯪꯕꯣ." ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯃꯇꯧꯁꯤꯡꯗꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯏ꯫ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯀꯩꯒꯤ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤ? ꯏꯆꯥ ꯊꯥꯒꯣꯏꯒꯤꯁꯨ ꯑꯩꯅ ꯑꯉꯝꯕ ꯂꯣꯏꯅ ꯇꯧꯒꯅꯤ꯫ ꯑꯩꯗꯤ ꯅꯪꯁꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯅꯪ ꯂꯩꯍꯧꯕꯅ ꯏꯄꯥꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯤꯕꯅꯤ꯫ ꯅꯇꯥ ꯑꯁꯤ ꯃꯇꯣꯝꯇ ꯊꯝꯃꯝꯕ ꯉꯝꯂꯤꯕꯅꯤ꯫ ꯊꯥꯒꯣꯏ, ꯁꯦ ꯏꯄꯥꯅꯅꯦ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯈꯩꯁꯦ ꯂꯧꯁꯜꯂꯨ" ꯍꯥꯏꯅ ꯇꯣꯃꯥꯜ ꯑꯗꯣ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯃꯆꯥ ꯑꯅꯤꯒꯤ ꯄꯣꯠ ꯆꯩ ꯃꯈꯩꯗꯣ ꯃꯆꯥ ꯑꯅꯤꯗ ꯄꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯕ ꯑꯣꯏꯔꯕꯁꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯂꯩꯕ ꯃꯈꯣꯏ ꯑꯅꯤꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯇꯁꯦꯡꯅ꯫ ꯃꯆꯥꯁꯤꯡꯅ ꯍꯔꯥꯎꯕ ꯎꯔꯒ ꯌꯥꯝꯅ ꯄꯦꯟꯖꯕ ꯑꯣꯏꯔꯝꯃꯤ ꯇꯣꯃꯥꯜ ꯑꯗꯣ꯫ ꯊꯣꯏꯕꯤ ꯃꯄꯥꯕꯨ ꯌꯦꯡꯗꯨꯅ "ꯕꯥꯕꯥ, ꯅꯪꯗꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯌꯥꯝ ꯍꯩ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯂꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯌꯥꯝꯅ ꯍꯔꯥꯎꯏ" ꯇꯣꯃꯥꯜ ꯅꯣꯛꯇꯨꯅ "ꯏꯄꯥꯅꯕꯨ ꯏꯆꯥꯁꯤꯡꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏ ꯊꯥꯒꯣꯏ, ꯅꯪꯕꯨ ꯏꯄꯥꯅ ꯂꯩꯔꯛꯂꯤꯕꯁꯤꯕꯨ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ?" "ꯄꯥꯝꯃꯤ ꯕꯥꯕꯥ, ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯦ꯫ ꯉꯥꯃꯣꯛ ꯑꯁꯤꯁꯨ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯗꯨꯅꯤ ꯂꯩꯔꯛꯏꯕ." "ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯤꯀꯣ ꯊꯥꯒꯣꯏ꯫ ꯅꯃꯥ ꯑꯗꯨꯁꯨ ꯂꯥꯛꯎ ꯍꯥꯏꯌꯨ꯫ ꯃꯇꯣꯝꯇ ꯑꯃꯨꯛ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯂꯩ." ꯃꯄꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯗꯣ ꯃꯄꯥꯗ ꯃꯨꯟꯅ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩ ꯋꯥꯐꯝꯅꯣ ꯍꯥꯏꯕꯒꯨꯝ ꯃꯆꯥꯁꯤꯡꯅ ꯃꯨꯟꯅ ꯇꯥꯒꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯇꯣꯃꯥꯜ ꯅꯣꯛꯃꯤ ꯃꯈꯥ ꯇꯥꯔꯛꯂꯤ, "ꯀꯩꯁꯨ ꯑꯍꯦꯟꯕ ꯂꯨꯕ ꯋꯥ ꯅꯠꯇꯦꯗ ꯏꯄꯥꯅ ꯍꯥꯏꯗꯧꯔꯤꯕꯁꯤ꯫ ꯌꯦꯡꯉꯨ, ꯅꯈꯣꯏ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ꯫ ꯂꯨꯍꯣꯡ ꯀꯩꯗꯣꯡꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯅ ꯅꯣꯏꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯔꯗꯤ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯎ꯫ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯅꯣꯏꯕꯨ ꯏꯆꯥꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯌꯥꯕ ꯅꯠꯇꯦꯗꯣ." ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯃꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯧꯗꯣꯔꯛꯅꯤ ꯍꯥꯏꯅ ꯊꯥꯖꯗꯦ ꯅꯣꯡꯃꯇ꯫ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯇꯣꯃꯥꯜ ꯑꯗꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯏꯀꯥꯏꯒꯅꯨꯀꯣ ꯅꯣꯏ꯫ ꯅꯈꯣꯏꯗ ꯏꯄꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯏꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯅꯣꯏꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯍꯥꯏꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯕꯁꯨ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯒꯦꯁꯨ ꯌꯥꯏ." ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯕ ꯂꯩꯇ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ꯫ ꯃꯔꯝꯗꯤ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯃꯇꯤꯛ ꯆꯥꯎꯕ ꯄꯥꯎꯈꯨꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯂꯩꯇꯦ꯫ ꯑꯗꯨꯅꯅꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ꯫ ꯌꯨꯝꯒꯤ ꯀꯨꯝꯅꯣꯡ ꯈꯔ ꯇꯧ, ꯁꯦꯜ ꯈꯔ तान, ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯈꯣꯏꯗ ꯈꯟꯕ ꯂꯩꯇꯦꯗꯣ꯫ ꯃꯄꯥ ꯇꯣꯃꯥꯜ ꯑꯗꯣ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯐꯝ ꯈꯔ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯤꯇꯗ ꯋꯥꯏ ꯁꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯩꯍꯧꯏ꯫ ꯊꯥꯒꯣꯏ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯣ ꯊꯣꯏꯕꯤ,
ꯃꯐꯝ ꯑꯁꯤ ꯑꯃꯔꯣꯝꯗ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯅꯨꯄꯥꯁꯨ ꯂꯩꯇꯦ ꯀꯔꯝ ꯇꯧꯅꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯣꯏꯗ꯭ꯔꯗꯣ ꯅꯣꯛꯅꯤꯡꯉꯦ ꯑꯩꯗꯤ ꯏꯇꯥ ꯃꯇꯝ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯁꯨꯝ ꯃꯇꯧꯔꯤꯕꯗꯣ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯌꯨꯝꯁꯤꯗ ꯄꯥꯕꯁꯨ ꯍꯜꯂꯛꯂꯦ ꯑꯗꯨꯅ ꯈꯣꯏꯅꯧꯃꯛꯀꯤꯁꯦ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯁꯤꯗꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯇꯧꯕ ꯌꯥꯕ ꯃꯊꯧ ꯇꯧꯅꯕ ꯁꯦꯝ ꯁꯥꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯊꯥꯡꯔꯛꯂꯦ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯉꯥꯎꯔꯛꯂꯦ ꯄꯨꯝꯕꯤ ꯁꯤꯛꯂꯥ ꯄꯥꯏꯁꯤꯟꯅꯕ ꯍꯧꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯣ ꯂꯩꯖꯕ ꯊꯥꯗꯨꯅ ꯀꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯖꯕꯗꯨꯕꯨ ꯎꯔꯒ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯊꯦꯡꯅꯕ ꯄꯥꯈꯪ ꯃꯆꯥ ꯃꯈꯩꯗꯤ ꯃꯌꯥ ꯑꯃꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯒꯣꯏ ꯇꯧꯍꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯎꯔꯕꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯊꯣꯏꯕꯤꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯆꯤꯔꯣꯜ ꯇꯧꯕ ꯃꯇꯧꯗ ꯌꯥꯋꯥ ꯈꯣꯟꯊꯣꯛ ꯇꯞꯂꯞ ꯍꯥꯏꯔꯛꯂꯤ ꯏꯇꯥ ꯎꯔꯦꯗꯅ ꯇꯧꯍꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯎꯕꯗ ꯃꯤ ꯂꯣꯏꯅ ꯉꯥꯎꯍꯧꯔꯦ ꯏꯇꯥ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯐꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ ꯍꯥꯏ ꯇꯨꯃꯤꯟ ꯂꯩꯌꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯣꯝꯃ ꯈꯟꯕ ꯇꯥꯔꯦ ꯀꯩꯅꯣ ꯁꯤꯕꯣ ꯄꯉꯥꯡꯇ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯑꯩ ꯌꯥꯝ ꯏꯀꯥꯏꯀꯣ ꯀꯅꯥ ꯂꯩꯕꯒꯤ ꯏꯀꯥꯏꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯀꯅꯥꯁꯨ ꯂꯩꯇꯦꯀꯣ ꯊꯦꯡꯅꯔꯤꯕ ꯄꯥꯈꯪꯁꯤꯡꯁꯦ ꯄꯥꯝꯖꯕ ꯑꯃ ꯍꯦꯛ ꯌꯥꯎꯗꯦꯗ ꯑꯩꯕꯨ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃ ꯍꯦꯛ ꯊꯦꯡꯅꯕꯗꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯇꯧꯅꯦ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯒꯣꯏ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯄꯦꯟꯅ ꯅꯣꯛꯆꯩꯗꯣ ꯑꯗꯨꯕꯨ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯊꯣꯏꯕꯤ ꯃꯥꯗꯤ ꯇꯨꯃꯤꯟ ꯃꯁꯜꯂꯤ ꯏꯁꯣꯔ ꯃꯥꯅ ꯁꯤꯟꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯋꯥꯔꯕꯁꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯕꯁꯨ ꯃꯍꯥꯛꯅꯤ ꯑꯗꯨꯅ ꯉꯁꯤꯗ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕ ꯄꯥꯈꯪ ꯃꯈꯣꯏ ꯑꯍꯨꯝꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯊꯧꯕ ꯑꯗꯨ ꯊꯣꯏꯕꯤ ꯃꯥꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯕ ꯑꯣꯏꯔꯝꯃꯤ ꯆꯥꯎꯕ ꯃꯥꯅ ꯊꯥꯒꯣꯏ ꯃꯥꯕꯨ ꯈꯣꯏꯗꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯨꯈꯣꯏ ꯃꯥꯗꯤ ꯆꯤꯝꯕꯥꯜ ꯑꯗꯨꯗ ꯐꯖꯩ ꯈꯛ ꯁꯣꯜꯂꯤ ꯃꯔꯝꯗꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯆꯥꯅꯖꯕꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃ ꯂꯩꯔꯕꯅꯤ ꯂꯝꯕꯤ ꯑꯗꯨꯗ ꯊꯩꯅꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯑꯣꯏꯗꯕꯅ ꯀꯧꯅꯔꯝꯗꯦꯗꯣ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯄꯒꯤ ꯋꯥꯕ ꯈꯨꯗꯤꯡ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯆꯩ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯕ ꯊꯧꯕ ꯇꯞꯅ ꯆꯥꯎꯕ ꯇꯥꯅꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯀꯩ ꯈꯨꯐꯖꯅꯣ ꯑꯅꯤꯗꯣ ꯅꯍꯥꯟꯈꯩ ꯃꯣꯏꯅꯤ ꯂꯣꯠꯈꯤ ꯌꯥꯎꯅ ꯂꯣꯠꯂꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯑꯁꯤꯃꯗꯤ ꯂꯦꯝꯅ ꯊꯥꯗꯣꯛꯄ ꯄꯥꯝꯗ꯭ꯔꯦ ꯏꯇꯥꯎ ꯏꯃꯥꯅꯒ ꯂꯥꯡꯉꯤꯕ ꯏꯁꯧ ꯃꯌꯥꯝꯗꯣ ꯑꯁꯤ ꯍꯦꯛ ꯌꯨꯝꯗ ꯄꯨꯁꯤꯟꯕꯗ ꯁ꯭ꯋꯥꯏ ꯐꯈ꯭ꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯊꯤꯒꯠꯇꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯃꯆꯤꯗ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯅꯦ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯪꯉꯨꯁꯤ ꯃꯥꯗꯤ ꯁꯣꯏꯗꯅ ꯈꯪꯉꯝꯅꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯀꯦꯇꯨꯀꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝꯅꯤ ꯑꯗꯨꯅ ꯍꯦꯛꯇ ꯆꯠꯂꯤꯕ ꯄꯥꯈꯪ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏꯕꯨ ꯈꯪꯗ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯑꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯔꯝ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯏ ꯑꯐꯕ ꯃꯤꯁꯛꯅꯤ ꯑꯇꯥꯡꯕꯅꯤ ꯍꯥꯏꯅ ꯆꯤꯡꯕ ꯀꯌꯥ ꯑꯃ ꯊꯥꯒꯣꯏ ꯇꯞꯅ ꯃꯣꯏꯒꯨꯝꯕ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯇꯥꯡꯕꯅꯤ ꯍꯣꯠꯅꯕꯅ ꯀꯜꯂꯤꯕ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯋꯥꯡꯂꯩ ꯌꯨ ꯊꯛꯄ ꯅꯠꯇꯦ ꯏꯇꯥ ꯑꯗꯨꯅ ꯅꯪꯒꯤ ꯑꯃ ꯌꯦꯡꯍꯧꯔꯗꯅ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤ ꯏꯇꯥ ꯀꯔꯥꯏꯗꯩ ꯄꯥꯎꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯏꯇꯥ ꯑꯩꯗꯤ ꯑꯐꯕ ꯅꯨꯄꯥ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯏꯇꯥ ꯍꯣꯠꯅꯕ ꯀꯟꯕ ꯁꯨꯅꯤꯡꯕ ꯑꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁꯛꯆꯨꯗꯤ ꯀꯌꯥ ꯈꯪꯗꯦ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯨꯄꯥꯁꯤꯡꯗꯣ ꯊꯃꯣꯏꯅ ꯌꯥꯅꯤꯡꯉꯤ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯕꯨ ꯏꯇꯥ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯄꯅꯤ ꯀꯔꯝꯅ ꯅꯨꯡꯁꯤꯃ ꯍꯥꯏꯒꯅꯤꯗꯣ ꯑꯗꯨꯅ ꯏꯇꯥ ꯌꯦꯡꯂꯁꯤ ꯏꯁꯣꯔꯅ ꯀꯩꯕꯨ ꯇꯝꯂꯤꯕ ꯍꯥꯏꯕꯗꯣ ꯏꯅꯦ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯕꯗꯤ ꯈꯪꯗ ꯎꯗꯕ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯍꯥꯏꯗꯨꯅꯤ ꯈꯪꯅꯤꯡꯕ ꯄꯨꯝꯕ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯏꯅꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯐꯕ ꯍꯥꯏꯁꯤꯗꯤꯅꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ ꯅꯣꯏꯕꯨꯅꯦ ꯑꯗꯨꯅ ꯅꯁꯥ ꯅꯁꯥꯁꯨ ꯀꯌా ꯊꯣꯏꯅ ꯐꯠꯇꯕ ꯅꯠꯇꯦ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯅꯥꯅ ꯀꯅꯥꯗ ꯄꯥꯝꯃꯤꯕ ꯍꯥꯏꯕ ꯏꯅꯦꯗꯅꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯔꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯄꯥꯈꯪ ꯃꯈꯣꯏꯗꯤ ꯏꯅꯦ ꯃꯥꯒꯤ ꯋꯥ ꯇꯥꯕꯗ ꯑꯁꯨꯝꯅ ꯇꯧꯅ ꯄꯣꯐꯝ ꯐꯝꯕꯤ ꯏꯅꯦꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤ ꯇꯧꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥ ꯃꯈꯣꯏꯗꯣ ꯊꯃꯣꯏ ꯊꯃꯣꯏ ꯀꯤꯁꯤ ꯀꯤꯅꯍꯜꯂꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ
ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯤ ꯃꯕꯨꯛꯁꯦ ꯄꯤꯃꯦꯝ ꯊꯣꯏꯌꯗꯣ ꯃꯅꯦꯝ ꯊꯕꯥ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯅꯠꯇꯦ ꯏꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯕꯅꯣ? ꯏꯇꯩꯁꯨ ꯆꯍꯤ ꯌꯥꯝꯃꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯏꯃꯨꯡꯒꯤ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡ ꯄꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕꯔꯣ? ꯑꯩꯗꯤ ꯋꯥꯔꯦ ꯇꯁꯦꯡꯅ꯫ ꯅꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯗ ꯇꯁꯦꯡꯅꯅꯦ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯕꯨ ꯇꯧꯒꯗ꯭ꯔꯥ, ꯏꯁꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯉꯝꯗ꯭ꯔꯦ ꯑꯃꯠꯇ ꯑꯩ ꯑꯁꯨꯝꯅꯅꯦ ꯆꯌꯦꯛꯅꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯇꯣꯝꯇ ꯆꯠꯆꯒꯦ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯅꯣ ꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ? ꯏꯃꯥꯕꯨ ꯏꯃꯧꯒꯤ ꯃꯇꯦꯡ ꯇꯧꯗꯕ꯭ꯔꯅꯦ? ꯏꯃꯥꯁꯨ ꯇꯧꯕ ꯌꯥꯕ ꯃꯇꯦꯡꯗꯤ ꯂꯣꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯥꯅ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝꯅ ꯂꯩꯒꯅꯤ? ꯏꯃꯥꯅ ꯅꯇꯩ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯤ꯫ ꯌꯨꯝꯁꯤꯗ ꯃꯧ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ꯫ ꯅꯪꯅ ꯇꯣꯉꯥꯟ ꯆꯥꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯐꯖꯗꯦ ꯂꯩꯀꯥꯏ ꯃꯤꯅ ꯇꯥꯈ꯭ꯔꯁꯨ꯫ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯣꯏꯔꯣꯏꯗ꯭ꯔꯅꯦ ꯅꯪꯕꯣ? ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯊꯥꯛꯄꯤꯕ ꯅꯠꯇꯦ ꯏꯃꯥ꯫ ꯑꯗꯨꯅ ꯊꯣꯏꯅ ꯋꯥꯒꯅꯨ, ꯑꯩꯒꯤ ꯏꯃꯨꯡ ꯐꯔꯒ ꯂꯣꯏꯔꯦ ꯈꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯩꯁꯨ ꯋꯥꯒꯅꯨ ꯏꯃꯥ, ꯏꯃꯥꯅꯕꯨ ꯌꯥꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯏꯇꯩꯁꯨ ꯅꯨꯄꯤ ꯀꯣꯛ ꯊꯤꯕ ꯌꯥꯏ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯇꯅ ꯅꯨꯄꯤ ꯍꯦꯛꯇ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯦꯝꯊꯣꯏ, ꯋꯥꯗꯨꯅ ꯂꯥꯛꯄ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯛꯄ ꯑꯣꯏꯕꯅꯅꯦ ꯅꯇꯩ ꯑꯁꯤꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅꯤ ꯀꯟꯅ꯫ ꯑꯗꯣ ꯅꯨꯄꯤ ꯊꯤꯔꯒ ꯍꯣꯠꯅꯔꯁꯨ ꯌꯥꯕꯅꯤ, ꯅꯠꯇ꯭ꯔꯒ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯄꯨꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯅꯣꯡ ꯌꯨꯔꯒ ꯌꯨꯝ ꯑꯁꯦ ꯅꯈꯣꯏ ꯂꯩꯍꯧꯔꯣ꯫ ꯇꯣꯉꯥꯟ ꯆꯥꯕꯒꯤ ꯃꯔꯩꯗ ꯍꯦꯟꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯑꯃ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯕꯥ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯐꯥꯊꯗꯨꯅ, ꯏꯕꯦꯝꯃ, ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔ ꯂꯩꯌꯨ꯫ ꯏꯃꯥꯅꯦ ꯏꯆꯥꯅꯨꯄꯥ ꯑꯍꯜꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯒꯦ꯫ ꯌꯨꯝ ꯑꯁꯤꯁꯨꯅꯦ ꯑꯅꯧꯕ ꯑꯃ ꯁꯥꯅꯕ ꯏꯃꯥ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦꯀꯣ꯫ ꯏꯃꯧꯅ ꯁꯥꯎꯔꯤꯗꯣ ꯁꯥꯎꯐꯝ ꯊꯣꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯊꯕꯥ ꯑꯗꯨꯅ ꯃꯆꯥ ꯊꯧꯕꯗ ꯋꯥꯐꯝ ꯈꯨꯗꯤꯡ ꯍꯥꯏꯗꯨꯅ ꯃꯌꯥꯡ ꯂꯥꯅ ꯈꯪꯍꯜꯂꯤ꯫ ꯂꯥꯏꯔꯕ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯄꯨꯟꯁꯤꯟꯗꯨꯅ ꯇꯣꯡꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯄꯨꯟꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯈꯩ ꯑꯃ ꯄꯥꯟꯕꯗ ꯑꯀꯤꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯇꯧꯅ ꯂꯥꯏꯔꯕ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯌꯨꯝ ꯑꯅꯧꯕ ꯂꯣꯏꯅ ꯁꯥꯔꯝꯃꯤ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ꯫ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯁꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯅꯪꯕꯨ ꯂꯨꯅ ꯇꯧꯕ, ꯅꯪꯕు ꯊꯥꯖꯕ ꯑꯁꯤꯅꯤ꯫ ꯊꯥꯖꯕ ꯂꯩꯕ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯂꯩꯕꯅꯤ꯫ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯧꯕ ꯑꯃꯗꯤ ꯊꯣꯏꯕꯤ, ꯆꯥꯎꯕ ꯑꯃꯗꯤ ꯊꯥꯒꯣꯏ, ꯃꯈꯣꯏ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯦ꯫ ꯑꯍꯜ ꯂꯃꯟ ꯈꯪꯅꯗꯨꯅ ꯌꯥꯝ ꯂꯦꯝꯅ ꯃꯥꯡꯒꯣꯜ ꯀꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯄꯤ꯫ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯁꯦꯜ ꯆꯪꯕ ꯇꯧꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯒꯣꯏ ꯑꯗꯣ ꯊꯣꯏꯕꯤ ꯍꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ ꯊꯣꯏꯕꯤ, ꯂꯨꯍꯣꯡꯕ ꯅꯪꯅ ꯍꯥꯜꯂꯤ, ꯃꯧ ꯑꯣꯏꯕꯁꯦ ꯅꯪꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯨꯟꯅ ꯂꯥꯡ ꯐꯥꯔꯔꯣꯏꯀꯣ? ꯅꯨꯡꯁꯤꯗ꯭ꯔꯦ ꯏꯇꯥ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ? ꯏꯕꯦꯝꯃ, ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯩꯒꯤ ꯅꯨꯄꯥ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯂꯣꯏꯔꯁꯨ ꯄꯨꯟꯕ ꯐꯪꯒꯅꯤ ꯏꯇꯥ꯫ ꯑꯩꯗꯤꯅꯦ ꯑꯗꯨꯅ ꯋꯥꯕꯤꯗꯦ꯫ ꯂꯨꯍꯣꯡꯉꯝꯗꯥꯏ ꯑꯁꯤꯗ ꯑꯩꯗꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯇꯜꯂꯤ꯫ ꯍꯣꯏꯗ, ꯏꯇꯥꯅ ꯍꯥꯏꯔꯒꯕꯨ ꯑꯩꯅ ꯇꯧꯗꯦ ꯍꯥꯏꯕ꯭ꯔꯥ? ꯀꯩꯀꯩ ꯑꯋꯥꯠꯄ ꯂꯩꯔꯤ? ꯍꯣꯔꯦꯟꯗꯤ ꯃꯥꯁꯨ ꯂꯥꯛꯀꯦ ꯍꯥꯏꯍꯧꯕꯅꯤ꯫ ꯊꯥꯒꯣꯏ, ꯑꯩꯅ ꯋꯥꯔꯤꯁꯦ ꯅꯪ ꯑꯩꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈ꯭ꯔꯕꯗ ꯌꯨꯝꯁꯤꯗ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯌꯥꯎꯕ ꯅꯠꯇꯦ꯫ ꯀꯔꯝꯅ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯃꯈꯣꯏ ꯃꯇꯣꯝꯗ ꯊꯝꯃꯝꯗꯣꯏꯅꯣ ꯑꯁꯤꯗ ꯈꯟꯕꯗ ꯑꯩꯗꯤ ꯏꯟꯊꯣꯛꯅ ꯋꯥꯔꯦ꯫ ꯍꯧꯖꯤꯛꯇ ꯑꯋꯥꯕ ꯋꯥꯈꯜ ꯈꯜꯂꯣꯏ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯋꯥꯔꯤꯕꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯤ? ꯀꯩ ꯃꯇꯧ ꯀꯧꯕꯒꯤ ꯊꯣꯏꯕꯤ? ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯊꯣꯛꯄ ꯂꯥꯛꯂꯁꯅꯨ, ꯑꯗꯨꯒꯨꯝꯕ ꯑꯃ ꯈꯜꯂꯅꯨ ꯏꯇꯥ꯫ ꯑꯁꯨꯝꯅ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯩꯁꯥꯕꯤ ꯃꯤꯡꯊꯣꯜ ꯊꯥꯗꯣꯛꯇꯨꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯤ꯫ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯃꯊꯪ ꯂꯨꯍꯣꯡꯉꯤ꯫ ꯈꯨꯜ ꯑꯗꯨꯗ ꯋꯥꯔꯤꯅꯔꯦ꯫ ꯂꯥꯏꯔꯕ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤ ꯏꯟꯊꯣꯛꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯩ, ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯆꯥꯅꯩ ꯍꯥꯏꯗꯨꯅ꯫ ꯊꯕꯥ ꯃꯃꯧ ꯐꯪꯈ꯭ꯔꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯌꯨꯝ ꯀꯣꯏꯕꯤ ꯍꯩꯕꯤꯅꯤ ꯊꯣꯏꯕꯤ, ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯏ꯫ ꯇꯨꯡꯒꯤ ꯈꯟꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯊꯕꯛ ꯇꯧꯍꯧꯕ ꯑꯁꯤꯅ ꯍꯦꯛꯇ ꯄꯣꯂꯣꯏꯗ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯊꯕꯥ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ, ꯏꯃꯧ ꯂꯥꯛꯄꯗꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯥꯛꯄꯒꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯀꯣ꯫
Manemgi wa aduda momo noksei thoibi asum tauna mapuroibagi seba ningthina to magi nupana mapabu yengsinbiduna wakhal wadana yamna nungaina leirami. Matamgi matung inna isorgi thaujalde haujingti thoibi mama oigadawre siyomningda nawa amami tamle thauba haraubana loire mapa oirani anauba mapok ama pokpaga manarami haina. Thauba thoibine yengna nushina aise nanga thengnaramdraba kai oiramgani haiba ngamde nangnasu aibu nushibiba aigi ngaklo oibibagi aigi punsine hena nungaijaba ngamleni. Thoibi mikup asida nushiriba sigumna mapok asina loidri phauba nushina siko. Nushidradi kaino aina nangbu nushidradi aibu kana ama nushiba yaribro nangsu aibu luna tauriba asigumna punsi chuppa tawbiyako. Asumna tawna haujikti isorgi thaujalde mapari ama phangjaduna awawa khuding loina koktuna makhoi punna harau tayamna ingna sikna ana ayek amata yaudana nungai yai phana pan khirami.